ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯣꯏ ꯑꯃꯇ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡꯅ ꯖꯤꯔꯤ ꯃꯣꯔꯕꯨꯡ ꯃꯩꯇꯩꯒꯤ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯍꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯄꯥꯎꯗ ꯀꯨꯀꯤ 2 ꯁꯤꯔꯦ ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯨ ꯐꯩꯅꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ꯫ ꯀꯋꯥꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯇ ꯊꯥ 7ꯒꯤ ꯃꯤꯔꯣꯜꯂꯕꯤ ꯃꯧ ꯅꯍꯥ ꯑꯃꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯨꯡꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯉꯁꯤ ꯑꯌꯨꯛ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯊꯝꯖꯤꯟꯗꯨꯅ ꯌꯥꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯏꯔꯥꯡ ꯇꯧꯔꯤ꯫ KNB ꯑꯃꯗꯤ PDF ꯃꯤꯂꯤꯇꯦꯟꯁꯀꯤ ꯃꯤꯑꯣꯏ 14ꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯑꯣꯏ 4ꯁꯨ ꯌꯥꯎꯅ NSCN-IMꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ NSCN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜꯗ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯕꯗꯒꯤ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯃꯤꯆꯝ ꯃꯔꯛꯇ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯟꯖꯤꯇꯥꯒꯤ ꯃꯕꯨꯛꯅꯨꯡꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯉꯔꯥꯡ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯋꯥꯒꯤ JACꯅ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯍꯧꯔꯒ ꯄꯨꯡ 24ꯒꯤ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯐꯝ ꯈꯔꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯊꯤꯡꯕꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ MMG 7.62 MM2A1 ꯂꯩꯕꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯒꯠꯄ ꯑꯃꯗꯤ ꯏꯔꯥꯡꯁꯤꯡ ꯅꯦꯝꯊꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ 5 ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡ 20 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯖꯤꯔꯤ ꯃꯣꯔꯕꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯀꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯑꯗꯨꯒ 2 ꯁꯣꯛꯂꯦ ꯍꯥꯏꯅ ꯑꯞꯗꯦꯠ ꯇꯧꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯩꯕ ꯁꯄꯔ ꯃꯩꯅꯥꯊꯣꯡꯗ ꯃꯈꯥꯗ ꯐꯤꯠ 3 ꯇꯧꯊꯗꯨꯅ ꯑꯃꯗꯤ ꯑꯀꯟꯕ ꯕꯣꯝꯁꯤꯡ ꯐꯨꯝꯖꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯇꯣꯞꯄ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥꯗꯁꯨ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ NS ꯖꯣꯁꯦꯐ ꯆꯣꯡꯂꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯑꯁꯥꯝꯗꯒꯤ ꯐꯥꯔꯦ꯫